Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Kanglaipa apunwa kholawge update tagi lakhucharake Myanmar da hauji Kuki KIA amadi PDF ki asibana wai chaire. Churchanpur Maidai Lekaida Kuki na nauna sajanba yum mai na tumna chakre haidi. Mioi ani opium gram 982.9 ga kona na fare. Manipur dagi mayai kabani samaru fangna muthanaba Manipur lenga na jangsilagliba war on drug ki khongjang ni manung chana Kangpupi district ki Lanka village dagi mioi ani opium gram 942 ga 0.9 ga kona na fare haidi police ki pau na hai faraba mioi ani adudi Maniras kuntra ga mga amadi Yam Bahadur nifugamapan kawi makoy anima IT road ki Bazagra village dagini makoy na opium sing adu khaini kauta kun da hablaga purakpani hairi fagalaba polam sing adu ga loina na mioi ani adu Kangpupi police station da khusina kre hairi saijang da wakan mifam chathakre khulngak pahatpa amadi fabagi mayokta ngasi saijang apunba maira pai bilub na sinduna lamlai esigi manung chana laiba saijang da wakan mifam ama chathakre wakan mifam adu da sarugya kibinupi amana hai irang asina maram oiraga Manipur ase asuk yogna warba matam asida khulngak pasing phaba punba tawriba si khudakta lepkadabani khulngak pahatpada chenaba Manipur Police Commando personnel sing thabaktagi lauthokpiu khulngak pasing asina thawai khubak haptuna honabagi luchingba amadi famnaiba sing na tangdu leitana hingba ngamlibani mitei na mitei hatpagi thabak chathariba si khudakta lepkadabani hai ki hojik oiriba rajniti ki charangnaba siga mari lenana yai haina thajaningai oiba mawongda Governor Ajay Kumar Bala ngasi nungthil Delhi da kausinkrei Amarom Chief Minister N Biren Su ngasi numidang charter flight ta Delhi gi damang Imphal thadokre Governor Ajay Kumar Bala hauki bathangja numita Delhi gi damak ta Imphal thadokibani Delhi da nongmani ni leram laba matung Kumbh Mela yauraga hayeng Imphal da City Convention Center da numidang pung manga da pangthokadaba anirak suba ikoi gi Imphal International Film Festival loishinbagi thorom da chief guest oina saruk yana bangasi Imphal tamna lakhibani hairi Hana lepkiba sadul gi matung inna hayeng Imphal thorakadaba oirabasu nongmangan khatna ngasi Kolkata fawba thoraklaga Imphal yaurakadabani adubu Delhi da kausilakpadagi Kolkata dagi Imphal da lakpagi mahuta Delhi da changsinkibani thajaba yaba pawgi likhun singna fongdorakpagi matung inna ngasi nungthil Delhi dagi kaurakpadagi Delhi da amuk changsinkiba adu hojik oiriba Manipur gi political crisis asiga mari leinaramba yai hairi Amarom Chief Minister N Biren Su ngasi numidang pung Tare Kamini nifu mangarom tabada charter flight Delhi gi damang Imphal thadokre Minister Sushil Su Chief Minister galoina na Delhi da chanaba tharang torom laga Chief Minister na mahake official sing khakta Delhi gi damang Imphal thadoki Chief Minister gi khongchat adugi maram chapcha bakhangba ngamdrabasu Manipur gi political crisis kamari leinana Delhi dagi kausilakpani haina pawgi likhun singna fongdoragli oirli ba fibama sina maram oiraga assembly session da Chief Minister N Biren thajadabagi motion ama lakadra haina kana ngangnariba marakta center na ngasi nongmani ni asida Manipur da animated suspension thamlakadra haibagi chungnabasu lairi haiba pawgi likhun asina makha tana fongdorakli Chief Minister N Biren ngasi Delhi gi dama Imphal thadok tringagi mamang ayuk pung 13 tabada mahaki secretariat office ta NDA gi oiba mifam ama mahakna preside tawduna pangthokhi lakliba February 10 dagi haugadoriba 12 suba Manipur Legislative Assembly gi mifam naksilakpaga loinana House ta karigumba opposition gi maikai dagi no confidence motion laklabasu maithiba pinaba amasung ruling party gi MLA minister singna amato oina pukchal tinana matmanana chanminnabagi floor coordination gi mifam amanga si Chief Minister N Biren preside tawduna pangthokibani Chief Minister gi secretary ta Chief Minister N Biren chair lauduna ngasi ayupung 13 makhairom tarakpadagi hauduna nungthil pung amarom fabu pangthokiba mifam aduda Power Forest Environment and Climate Change Agriculture amasung Science and Technology gi Minister Thongam Bishorjit Water Resources amasung Relief and Disaster gi Minister Awangbo Numai Works amasung Youth Affairs and Sport ki Minister Gomidas Kontahuzam PHED amasung CIF and PD ki Minister L Susindro Health and Family Welfare amasung IPR ki Minister Dr. S Ranjan Education Law and Legislative Affairs ki Minister TH Basanta Kumar Social Welfare amasung Labor and Employment ki Minister S Tingo Transport amasung Veterinary and Animal Husbandry ki Minister Khasim Basum Hills Areas Committee ki Chairman Dingang Nunggang Mai Yauna MLA kharana sarugyaki MLA kharana mifam aduda yauna bagidamak CM Banglo da laklaga mifam pangthokfam da changduna sarugyaki de haidi ngasigi mifam aduda Manipur da hojik lairiba Chief Minister N Biren chingbalai ngakta BJP gi legislature singi manungda matmanada baga loinana nampak thana duna charangna bathoraliba sigi matangda ruling party gi MLA minister sing amato oina punsinna duna House ta thabak tominabagi matangda kupna khananaina ki Shanghai Express na phangma pauda ngasi gi mifam aduda lakliba assembly mifam mamangda ruling party gi manungda charangnaba ama thorakliba asi
Santainaba puraktuna ruling gi MLA singna punna chaminabagi wafamsing khanaki hairi lagliba ningthokaba numitagi hogadaba 12 suba state assembly gi 3 suba mifam asida opposition gi maikaidagi no confidence motion thangalaglaba yabana maram oiduna karigumba no confidence motion laglabadi ruling party gi MLA minister singna amato oina kari karama thodang lominaba yabagi haibagi matangda kupna khanaki hairi rural kalamdagi lokocharake ipai pu singna ngaktuna thamlamba ngamkhai ekhoina ngakadabani French Revolution da achang balanmi ama oina amadi political leader ama oina mamalaiba ki dama kathokpaga loinana Napoleon na lawkhiba thodang malengi miyam na ngasi phawba kaudana leiri ningsingli Emperor of France Napoleon na hairami afaba ima ama piu malem asi joy tauge wahai asi yamna athra leiba matam pumnamakta chumduna da leiragani adubu lamdam asidadi ima haiba wahai asi yuhan thok khangdaba mioi kaya leire Thokle lamdam asigi puwarigi tangka kaya da Manipuri ima singna lawkhiba thodang sanagi mayekna iduna leiribani ima sigi kathokpagi thawna aduna ngasi malengi miyamna sakhanglibani saktaklibani adubu hojiki luraba tanpham asida ima singda onsenduna haihaningdaba wahai wata sizinnarakpa haibasi ima singna thamoi sokna ningamdana leihoragani wahai asi kaidongaida hairoidabani haigumsi aikhoigi puwari hangana yenglubada ingkumja 1904 da Manipuri ima singna British Colonial Authority gi mayokta haukiba ahanba nupilan amasung ingkumja 1939 gi December 12 da British ki aranba thawongi mayokta thawna farabi ima singna khwangda khwangche laktuna ima laibaki damakta thawai phawba kathoktuna haukiba ani suba nupilan mai pakhi malengi miyamna ngasi phawba ningsingli singthari puwarigi lamaida sanagi mayekna iduna leiri historical landmark oina Imphal West ki Babupara gi General Post Office manakta nupilan Memorial Complex Masek mangal thokna leiri chahi khudingi December tang 12 da state ki thakta nupilan ningsing thoram pangthoktuna thawna farabi ima sing mafamda ikai khumnaba uli ngasigi chada nauda macha masu aikhoina ima sing thawna farabi ima sing muningsing duna ikai khumnaba uli Manipuri ima sing nupi singi kathokpa amadi thawna lingjen ngasigi malemda chauba fida ama kanduna leiri amarom da su khwairaman kaithel nupi sing tagi oiba kaithel malemda ani sude Khwairaman kaithel phambi ima singi thawna lingjel pal amatana thingba ngamde ima singi ihauda matam gi lengak pairiba sing thak niklibani hojik state asida tholiba chahi ama tha mari sujilaglaba irang asida ima singna mafam khudingda ahing nungthil naidana khwangda khwangche laktuna mayok yari lanthengari adubu kanagumba kharana aranba mawongda ima singmu chai thangba yaurakpada ima sing asawbana pankhai lankhiduna chongthoktuna mayok yari ima singna chumduna ta leiraba asida lai fawba ima singi mayok tha lepangamgani thajade hauji ima sing pen daba ma didingam daba na miyam gi mang thana chongthoragle tholibe irang ase loisina ba hona bada ima singna choba thodang lawri lamdam ase gi mapi mapa lengak pariba minister MLA singna tholibe irang ase loisina ba hona gadabani irang ase loisin mangamdrabadi thoaning daba thodok watho kaya tholaktuna aikhoi gi tungi lambi leyaktaba yai layoi kraba ipa ipu singna thambiramba aikhoi gi lam aikhoi gi ngamkhai ngasigi charol surol chada nauda aikhoi na nga khadabani aikhoi gi lam inchi ama fawba mangbe yaroi